이 비번 없는 게 좀 안할 때 그래 시 좀이야. 야, 얍장으로. 이게 사이드에 미 사랑 사니야 가져. 많은 거 하나 보고. 온 보트가 따우터봐 아드마이 톡고도 어두고 루홈팜데 싱창바 얌 누아이티 하이다래 호지기 시스터들 분는 거이 파롱거니고 아 중국아이트네 싱짜로 마땅시가 거기 비에 섬어다고 비에 섬어다 가tuk가는 와 티라가 거기 이마이 빌라 녹나베 몽데 떨어거자 아시드네나 얌 사우닝바 거기 쿠키 하이바 자티시 하이다래 안강 누미 따리니다 파바 안강 먹고 아스 얌 누아이테 누미 따리니다 파바 안강도 아두수 이치니나오 아람바이 땡골 이치니나오 싱나 오나 빰나 부톡나 아두수 간비 아두나 아이기 소와블로 베나이데 아두고 살람다이수 역실레 아이나 하이게다버디 ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯆꯥꯎꯕꯗ ꯄꯨꯇꯤꯅꯥꯎꯅ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨ ꯑꯩꯅ ꯉꯝꯖꯕ ꯃꯇꯦꯡ ꯈꯛꯇꯅꯤ ꯉꯝꯗꯣꯏꯕ ꯑꯩꯅ ꯏꯁꯤꯡꯗꯨꯒ ꯈꯣꯡꯗꯨ ꯆꯣꯠꯄ ꯌꯥꯗꯦ ꯍꯥꯏꯖꯔꯤꯗꯨꯅꯤ ꯑꯩ ꯅꯥꯃꯔꯁꯨ ꯀꯃꯥꯏꯅ ꯃꯇꯦꯡ ꯇꯧꯒꯅꯤꯀꯣ ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯇꯤꯅꯥꯎꯒꯤ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯅꯣꯛꯆꯔꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯏꯁꯤꯡ ꯌꯥꯝ ꯆꯥꯎꯏ ꯑꯗꯨꯒ ꯏꯁꯤꯡ ꯆꯥꯎꯕꯒꯤ ꯃꯇꯥꯡꯁꯦ ꯑꯩꯅ ꯀꯃꯥꯏꯅ ꯈꯪꯒꯦ ꯍꯥꯏꯕꯗ ꯃꯃꯥꯡ ꯆꯍꯤꯗ ꯑꯩꯅ ꯂꯥꯛꯄ ꯀꯥꯟꯗ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯅꯣꯡ ꯀꯟꯅꯕꯨ ꯆꯨꯔꯗꯤ ꯏꯁꯤꯡꯁꯦ ꯑꯗꯨꯝ ꯃꯅꯤꯄꯨꯔꯗ ꯑꯩꯅ ꯍꯟꯗꯛ ꯂꯩꯔꯛꯄꯁꯦ ꯅꯣꯡꯖꯨ ꯊꯥ ꯂꯥꯛꯄꯗ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯁꯨꯔꯖ ꯈꯣꯏꯗ ꯅꯣꯡ ꯀꯟꯅ ꯆꯨꯔꯛꯏꯁꯦ ꯁꯣꯏꯗꯅ ꯏꯁꯤꯡ ꯌꯥꯝ ꯈꯔ ꯆꯥꯎꯔꯛꯄ ꯌꯥꯏ ꯃꯃꯥꯡꯗ ꯂꯩꯈꯤꯕꯗꯣ ꯑꯩ ꯈꯪꯕꯅꯤꯅ ꯑꯗꯨꯒ ꯍꯥꯏꯕ ꯇꯧꯕꯒ ꯏꯁꯤꯡ ꯌꯥꯝ ꯆꯥꯎꯔꯦ ꯑꯗꯨꯅ ꯃꯐꯝ ꯈꯔꯗꯤ ꯆꯪꯕ ꯐꯥꯎ ꯌꯥꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩꯅ ꯁꯨꯔꯖꯇ ꯍꯥꯏꯗꯤ ꯆꯪꯉꯨꯁꯦ ꯑꯩꯈꯣꯏꯁꯨ ꯑꯝꯇꯪ ꯌꯦꯡꯒꯦ ꯍꯥꯏꯕ ꯀꯥꯟꯗ ꯆꯪꯕ ꯌꯥꯗꯕ ꯃꯐꯝꯈꯩꯁꯦ ꯊꯤꯡꯉꯦ ꯑꯗꯨꯒ ꯆꯪꯕ ꯌꯥꯗꯦ ꯑꯗꯨ ꯃꯌꯥꯝ ꯇꯁꯦꯡꯅ ꯑꯩ ꯈꯣꯡ ꯑꯁꯦ ꯐꯔꯝꯃꯒꯗꯤ ꯑꯩ ꯁꯣꯏꯗꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒ ꯑꯗꯨꯒ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯁꯨ ꯄꯨꯜꯂꯒ ꯑꯩ ꯁꯣꯏꯗꯅ ꯃꯇꯦꯡ ꯇꯧꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯅꯗꯤ ꯑꯗꯨꯒꯨꯝꯕꯒꯤ ꯃꯇꯥꯡꯗꯗꯤ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯈꯣꯡ ꯐꯪꯉꯦ ꯏꯁꯤꯡ ꯆꯣꯠꯄ ꯌꯥꯗꯦ ꯑꯗꯨꯒ ꯅꯥꯃꯗꯨꯅ ꯑꯩꯅ ꯀꯃꯥꯏꯅ ꯃꯇꯦꯡ ꯇꯧꯅꯤꯀꯣ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯑꯋꯥꯕ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯗꯤ ꯂꯨꯍꯣꯡꯕꯒꯤ ꯑꯣꯟ ꯄꯣꯠꯀ ꯇꯥꯎꯊꯕ ꯑꯗꯨꯃꯥꯏꯅ ꯊꯣꯛꯄꯗꯣ ꯑꯗꯨꯒ ꯂꯨꯍꯣꯡꯐꯝꯗ ꯏꯁꯤꯡ ꯆꯪꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯁꯤꯁꯇꯔ ꯑꯗꯨꯒꯤ ꯄꯨꯛꯅꯤꯡꯗ ꯀꯩ ꯐꯥꯎꯔꯝꯒꯅꯤꯀꯣ ꯍꯌꯦꯡ ꯂꯨꯍꯣꯡꯒꯗꯕ ꯀꯩꯅꯥꯒꯤ ꯑꯣꯟꯄꯣꯠ ꯉꯥꯛꯇꯅꯦ ꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯌꯥꯝ ꯐꯤꯕꯝ ꯇꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯏꯁꯤꯡ ꯍꯦꯟꯒꯠꯂꯛꯑꯦ ꯏꯁꯤꯡ ꯏꯃꯥꯏ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯂꯣꯏ ꯇꯥꯎꯊꯣꯔꯛꯑꯦ ꯍꯧꯖꯤꯛ 마기 라이브스 그이노 가이나 자래고 아두이 마락두가 이치니나오 ꯃꯌꯥꯝꯅ ꯃꯇꯦꯡ ꯇꯧꯕꯤꯕ ꯃꯥꯏ ꯑꯣꯟ ꯄꯣꯠ ꯀꯟꯅꯕ ꯇꯧꯕꯤꯕ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯄꯨꯇꯤꯅꯥꯎꯅ ꯊꯥꯒꯠꯂꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯑꯩꯈꯣꯏ ꯁꯣꯝ ꯃꯥꯏꯀꯩꯗ ꯏꯁꯤꯡ ꯆꯥꯎꯗꯦ ꯑꯩꯈꯣꯏ ꯁꯣꯝ ꯃꯥꯏꯀꯩꯗ ꯏꯁꯤꯡ ꯆꯥꯎꯗꯦ ꯑꯗꯨꯃꯥꯏꯅ ꯈꯟꯗꯣꯛꯑꯒ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯀꯅꯥꯅ ꯃꯇꯦꯡ ꯇꯧꯔꯨꯅꯤꯀꯣ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯊꯣꯛꯄꯤꯔꯒ ꯍꯧꯖꯤꯛꯀꯤ ꯃꯐꯝꯗ ꯏꯁꯤꯡ ꯆꯥꯎꯔꯤꯕ ꯑꯋꯥꯕ ꯊꯦꯡꯅꯔꯤꯕ ꯃꯔꯛꯇꯨꯒ ꯆꯠꯂꯒ ꯃꯇꯦꯡ ꯈꯨꯠ ꯁꯝꯃꯒ ꯇꯧꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯑꯩꯅ ꯈ꯭ꯋꯥꯏ ꯁꯥꯎꯅꯤꯡꯕꯗꯤ ꯁꯨꯛ ꯅꯨꯡꯉꯥꯏꯇꯅ ꯏꯁꯤꯡ ꯆꯥꯎꯔꯤꯕ ꯃꯇꯥꯡꯁꯤꯒ ꯑꯩꯈꯣꯏꯒꯤ ꯄꯦꯖ ꯑꯃꯗꯀꯣ ꯄꯦꯖ ꯑꯃꯗ ꯀꯥꯇꯨꯀꯥꯟ ꯋꯥꯊꯤ ꯏꯔꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯜꯅ ꯅꯣꯛꯅꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯄꯁꯦ ꯑꯁꯤꯗꯅꯤ ꯑꯩꯅ
ꯌꯥꯝ ꯁꯥꯎꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯍꯥꯏꯕ ꯖꯥꯇꯤꯁꯤ ꯍꯥꯏꯇꯥꯔꯦ ꯅꯣꯏꯅ ꯑꯁꯨꯛ ꯋꯥꯔꯕ ꯃꯇꯝꯁꯤꯒ ꯑꯁꯨꯃꯥꯏꯅꯐꯥꯎ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ ꯅꯣꯏꯒꯤ ꯑꯋꯥꯕ ꯑꯗꯨꯃꯥꯏꯅ ꯇꯥꯔꯣ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯁꯤꯗꯤ ꯅꯦꯆꯔꯅꯦ ꯅꯣꯡꯅ ꯏꯁꯤꯡ ꯆꯥꯎꯕ ꯈꯣꯠꯄ ꯍꯥꯏꯁꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯆꯥꯎꯋꯦꯀꯣ ꯑꯗꯨꯗ ꯍꯥꯏꯗꯤ ꯐ꯭ꯂꯠ ꯑꯣꯏꯔꯤꯕ ꯃꯐꯝꯈꯩꯗꯨꯗ ꯈꯪꯉꯦ ꯍꯧꯖꯤꯛ ꯌꯨꯝ ꯑꯃ ꯎꯏ ꯌꯨꯝꯗꯣ ꯅꯤꯡꯈꯥꯏꯈꯤꯕꯗꯣ ꯑꯗꯨꯗꯁꯨ ꯃꯤ ꯌꯥꯎꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯂꯥꯎꯅ ꯈꯣꯠꯅ ꯇꯧꯋꯦ ꯑꯗꯨ ꯌꯥꯎꯈꯤꯕ ꯃꯤꯗꯣ ꯂꯩꯈꯤꯔ ꯂꯩꯇ꯭ꯔꯦ ꯑꯗꯨꯁꯨ ꯈꯪꯗ꯭ꯔꯦ ꯆꯥꯎꯗꯕ ꯃꯐꯝꯗꯅ ꯆꯥꯎꯗꯣꯏ ꯋꯥꯅꯤ ꯆꯥꯎꯕ ꯃꯐꯝꯗꯗꯤ ꯌꯥꯝ ꯆꯥꯎꯋꯦ ꯚꯤꯗꯤꯑꯣꯈꯩ ꯑꯩ ꯃꯇꯥꯏꯗ ꯑꯗꯨꯝ ꯊꯣꯛꯍꯜꯂꯛꯀꯦ ꯑꯗꯨꯝ ꯈꯪꯕꯤꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟꯒꯤ ꯃꯄꯥꯟ ꯑꯗꯨ ꯀꯥꯏꯕꯗꯣ ꯑꯗꯨ ꯌꯥꯝ ꯆꯥꯎꯅ ꯀꯥꯏꯔꯦ ꯑꯗꯨꯒ ꯐꯖꯅ ꯆꯪꯉꯦ ꯍꯩꯉꯥꯡꯂꯣꯝꯗꯗꯤ ꯑꯩ ꯑꯍꯜ ꯂꯨꯞꯇ ꯏꯃꯥ ꯂꯩ ꯏꯃꯥꯕꯥꯅꯤꯗ ꯐꯣꯟ ꯇꯧꯔꯀꯥꯟꯗ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯎꯀꯥꯟꯗ ꯃꯌꯥꯝ ꯐꯖꯅ ꯏꯁꯤꯡꯗꯤ ꯂꯣꯏꯔꯦ ꯍꯟꯗꯛꯅ ꯍꯦꯜꯂꯦ ꯍꯥꯏꯇꯥꯔꯦ ꯁꯥꯅꯤꯡꯉꯥꯏ ꯊꯥꯖꯧ ꯂꯣꯏꯔꯦ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯉꯥꯡꯈꯩ ꯂꯩ ꯑꯗꯨꯅ ꯑꯋꯥꯕ ꯊꯦꯡꯅꯔꯤꯕ ꯃꯐꯝꯈꯩꯗꯗꯤ ꯑꯦꯠꯂꯤꯁ ꯑꯩꯈꯣꯏꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯈꯜꯁꯨ ꯂꯥꯏꯅꯤꯡꯁꯤ ꯑꯗꯨꯒ ꯑꯁꯤꯒꯤ ꯅꯣꯡꯁꯦ ꯌꯥꯝ ꯊꯨꯅ ꯐꯕ ꯑꯁꯨꯃꯥꯏꯅ ꯆꯨ ꯂꯩꯔꯒꯗꯤ ꯑꯇꯩꯁꯨ ꯋꯥꯔꯛꯀꯅꯤ ꯑꯗꯨꯅ ꯏꯔꯝꯗꯝ ꯀꯪꯂꯩꯄꯥꯛ ꯍꯥꯏꯔꯤꯕ ꯂꯝꯁꯦ ꯑꯁꯤꯗꯒꯤ ꯅꯣꯡ ꯏꯁꯤꯡꯅ ꯆꯥꯎꯗꯅ ꯍꯟꯗꯛꯁꯦ ꯌꯥꯝ ꯋꯥꯔꯦ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯑꯉꯥꯡ ꯅꯨꯃꯤꯠ 9ꯅꯤꯇ ꯐꯥꯕ ꯑꯉꯥꯡ ꯑꯃꯀꯣ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯨꯃꯤꯠ 9ꯅꯤꯇ ꯐꯥꯕ ꯑꯉꯥꯡꯗꯣ ꯑꯗꯨꯁꯨ ꯏꯆꯤꯟ ꯏꯅꯥꯎ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯄꯣꯗꯅ ꯄꯝꯅ ꯄꯨꯊꯣꯛꯇꯅ ꯑꯗꯨꯁꯨ ꯀꯟꯕꯤ ꯃꯅꯨꯡꯗ ꯑꯣꯏꯅ ꯉꯥꯏꯈꯣꯀꯣ ꯌꯥꯝ ꯉꯥꯡꯉꯦꯅ ꯑꯗꯨꯒ ꯏꯃꯥ ꯑꯃꯕꯨꯁꯨ ꯏꯅꯥꯎ ꯑꯃꯅ ꯊꯥꯡꯒꯠꯂ ꯄꯣꯔꯛꯏ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯅ ꯄꯥꯝꯕ ꯑꯗꯨꯒꯨꯝꯕ ꯉꯥꯛꯇꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯒꯤ ꯈꯣꯡ ꯌꯥꯗꯕ ꯑꯗꯨꯒ ꯐꯤꯕꯝ ꯌꯥꯗꯕꯒꯤꯅꯤ ꯅꯠꯇ꯭ꯔꯗꯤ ꯑꯩꯁꯨ ꯁꯣꯏꯗꯅ ꯌꯥꯎꯅꯤꯡꯉꯤ ꯑꯋꯥꯕꯁꯤꯡꯁꯦ ꯊꯨꯅ ꯂꯣꯏꯕ ꯑꯗꯨꯃꯅꯤ ꯑꯩꯁꯨ ꯆꯠꯂꯝꯗꯥꯏ ꯌꯧꯁꯤꯜꯂꯦ ꯑꯩꯅ ꯆꯠꯂꯝꯗꯥꯏ ꯌꯧꯔꯛꯏꯁꯦ ꯑꯇꯩ ꯀꯩꯝꯇꯒꯤ ꯅꯠꯇꯦ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎ ꯅꯨꯄꯥꯗꯣ ꯃꯥ ꯌꯨꯝꯗꯒꯤ ꯊꯕꯛ ꯋꯥꯔꯛ ꯐ꯭ꯔꯣꯝ ꯍꯣꯝ ꯇꯧꯕꯅꯦꯕꯀꯣ ꯂꯦꯞꯇꯣꯞꯇꯒꯤ ꯑꯗꯣ ꯃꯥꯗꯣ ꯕꯦꯡꯒ꯭ꯂꯣꯔꯗꯒꯤ ꯑꯣꯐꯤꯁꯇ ꯀꯧꯈꯠꯂꯛꯄꯅꯦ ꯊꯕꯛꯁꯦ ꯑꯥꯗ ꯂꯥꯛꯑꯒ ꯋꯥꯔꯤ ꯈꯔ ꯇꯥꯟꯅꯁꯤ ꯑꯣꯐꯤꯁꯇꯁꯨ ꯁꯨꯗꯕ ꯌꯥꯗꯦꯅ ꯑꯗꯨ ꯍꯥꯏꯔꯛꯄꯗꯒꯤ ꯃꯥ ꯆꯠꯂꯝꯗꯥꯏ ꯑꯣꯏꯔꯦ ꯃꯥꯁꯨ ꯆꯠꯈ꯭ꯔꯦꯕ ꯕꯦꯡꯒ꯭ꯂꯣꯔꯗ ꯑꯗꯣ ꯑꯩ ꯑꯃꯨꯛ ꯌꯨꯝꯗ ꯆꯪꯕꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯕꯅꯦꯕ ꯃꯔꯝꯗꯤ ꯃꯃꯥꯁꯨ ꯈꯨꯠꯇꯣ ꯁꯣꯏꯗꯣ ꯐ꯭ꯔꯦꯛꯆꯔꯗꯣ ꯑꯗꯨ ꯁꯝꯖꯤꯟꯕꯗꯣ ꯑꯣꯏꯗ꯭ꯔꯤ ꯍꯤꯗꯥꯛ ꯊꯥꯔꯤ ꯃꯊꯧ ꯇꯥꯔꯒꯗꯤ ꯁꯔꯖꯔꯤ ꯑꯃꯨꯛ ꯇꯧꯒꯅꯤ ꯍꯥꯏꯕ ꯑꯗꯨꯅ ꯑꯩꯒꯤꯁꯨ ꯑꯋꯥꯕ ꯂꯣꯏꯕ ꯅꯥꯏꯗꯦ ꯑꯗꯨꯕꯨ ꯆꯠꯂꯝꯗꯥꯏꯁꯨ ꯌꯧꯁꯤꯜꯂꯦ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯆꯥꯎꯕꯗ ꯑꯝꯄꯨꯇꯤ ꯅꯥꯎꯅ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨ ꯑꯩꯅ ꯉꯝꯖꯕ ꯃꯇꯦꯡ ꯈꯛꯇꯅꯤ ꯉꯝꯗꯣꯏꯕ ꯑꯩꯅ ꯏꯁꯤꯡꯗꯨꯒ ꯈꯣꯡꯁꯨ ꯆꯣꯠꯄ ꯌꯥꯗꯦ ꯍꯥꯏꯖꯔꯤꯗꯨꯅꯤ ꯑꯩ ꯅꯥꯃꯔꯁꯨ ꯀꯃꯥꯏꯅ ꯃꯇꯦꯡ ꯇꯧꯒꯅꯤꯀꯣ ꯑꯗꯨꯅ ꯑꯩꯅ ꯂꯩꯔꯤ ꯃꯈꯩꯗ ꯑꯩꯅ ꯎꯅꯕ ꯌꯥꯕ ꯃꯤ ꯈꯔ ꯎꯅꯔꯝꯃꯒ ꯑꯗꯨꯒ ꯑꯃꯨꯛ ꯆꯠꯄ ꯑꯗꯨꯒ ꯀꯨꯏꯅꯁꯨ ꯂꯩꯁꯤꯜꯂꯛꯄꯅꯤꯅ ꯑꯩꯅ ꯊꯥꯎ ꯊꯨꯝ ꯍꯥꯜꯂꯛꯄ ꯑꯩꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯗꯨꯝ ꯋꯤꯛ ꯑꯣꯏꯁꯤꯜꯂꯛꯄꯒꯤꯅꯦ ꯑꯩꯅ ꯑꯃꯨꯛ ꯆꯠꯂꯝꯗꯥꯏ ꯌꯧꯔꯛꯄ ꯌꯨꯝꯗꯩꯁꯨ ꯀꯧꯔꯛꯄꯀꯣ ꯑꯗꯣ ꯃꯊꯪꯗ ꯑꯃꯨꯛ ꯁꯦꯟ ꯈꯔ ꯇꯨꯡꯁꯤꯜꯂꯒ ꯂꯥꯛꯆꯒꯦ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯒꯦ ꯑꯁꯤꯅ ꯂꯣꯏꯕ ꯅꯠꯇꯦ ꯑꯗꯨꯝ ꯂꯥꯛꯈꯤꯒꯅꯤ ꯑꯩꯗꯤ ꯑꯗꯨꯅ ꯑꯩꯁꯦ ꯅꯣꯡ ꯅꯤꯅꯤꯁꯤꯒ ꯌꯥꯝ ꯑꯊꯨꯕꯤꯗ ꯆꯠꯇꯣꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯐ꯭ꯂꯠ ꯑꯣꯏꯔꯤꯕꯈꯩꯁꯦ ꯌꯥꯝ ꯊꯨꯅ ꯀꯪꯈꯤꯕ ꯑꯣꯏꯕ ꯑꯗꯨꯒ ꯅꯣꯡ ꯂꯦꯞꯇꯅ ꯍꯥꯟꯅꯩꯗꯧꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯁꯤꯝꯇꯪ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩ ꯆꯠꯂꯝꯗꯥꯏꯒꯤ ꯕ꯭ꯂꯣꯛ ꯑꯗꯨꯒ ꯑꯩꯅ ꯊꯦꯡꯅꯔꯝꯕ ꯃꯤꯁꯛꯁꯤꯡꯗꯨꯁꯨ ꯑꯩ ꯃꯌꯥꯝ ꯇꯥꯛꯆꯔꯝꯒꯅꯤ ꯑꯩꯅ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯃꯤ ꯉꯥꯛꯇꯅꯤ ꯑꯩꯅ ꯎꯅꯩꯁꯦ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯎꯅꯅꯤꯡꯕ ꯄꯣꯛꯄ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯑꯩꯉꯣꯟꯗꯁꯨ ꯎꯅꯕꯤꯅꯤꯡꯕ ꯃꯤꯁꯤꯡꯗꯨꯅꯤ ꯑꯗꯣ ꯎꯅꯍꯧꯗ꯭ꯔꯦ ꯍꯥꯏꯅ ꯋꯥꯔꯧꯕꯤꯕ ꯇꯧꯕꯤꯒꯅꯨ ꯃꯊꯪ ꯂꯥꯛꯄ ꯀꯥꯟꯗ ꯑꯃꯨꯛ ꯃꯇꯝ ꯃꯌꯥꯝ ꯂꯩꯔꯤ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏꯗ ꯆꯪꯕꯤꯔꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯆꯪꯕꯤꯔꯝꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯔꯤꯗꯨꯅꯤ ꯀꯛꯆꯤꯡꯗꯒꯤ ꯑꯩꯅ
माइकई थोंगपदा आई गाड़ी थाव हलप खोलपदा आई फाइनेंशियल याम प्रॉब्लम हो अतोप यूट्यूबर तौनदी आई व्यूज याम चतबनिना सेन रोंग लाते अदुगा आई वायरल होगदो मथक कंटेंट खत सेमदे अदना व्यू याम वाले व्यू लाइतबनिना आई फाइनेंशियल अदुदगी नत्ती है बता फेसबुक यूट्यूब दगी सेन फंग तौजब नत्ते इसागी पॉकेट मनी दगी मैम नुसिबै उनब लाकपनी मथंगदसु दुम आई पॉकेट मनी तुंगसेलगा लाकनी ngasi di ay pasi video matang selo sinjarage matang video dum upload tawjaramge aduga chalamdai to haramge myam ai puti nawne yam nungaite flood oi pham gai sininaw imai bel punong poina hajari yam nungaite haibna tana khoi kai to tawmam de ado yam thuna fa boiba hani tawngam ka hing boiba adu aramai tingoli sininaw sing bu mai puti nawne yam respect tawje yam nuksi aswai sum tungpuina matam uina myam gi seba to bibo ngam bibo audio masi batang haram masi video je masi batang se basin yai fare